Hairang Leirang Channel na mayamgidamakta pujarakliba Phungawari Uchi Hauchongba Lamhen tuhenbana mathaudang oizaba Uchi amana khaw wang khangdakai mathong maram khangdana chen chonglami Mahakna kari gumbadana asang aman napi singbigi lamjauda Karigumbadana ukrong wakrong natraga khongbal luplangda chongduna chatli Mahakna asum chatlingaida karigumbada sot pet kumbagi makhol ama hek tabaga mahak yamna seksinna khudungna leplaga makoi amasung mamai chaptingna maikai mari akoibada leiduna haujiki makholdo karino Kadomdano khangnabagi koyeng yenglami Nongma mahakna asum chatlingai ngrang ninbagum makholama tarai Makhol asi tabadagi nungsa thiduna mahaki marupsingi manakta tanjen chelaktuna hangi ho itaw nakhoibu haujiki makholdubu haibani tahoubraba Atopa uchi-singna paukhum pirei tahoudedo kadaidagi makholnoda hairaga mathauda mai onsinkhi mahak mathau kayamuk kanna subage haibabu mangak phaupa hangatchaba ngamjade adum oinamak ngak haigattana hairei ai haujik nahaki adugumbagi wangangnabagi matam sangde ai thabak yamna chilli Hanagi uchi ningba kaibadagi atopa uchi amagi manakta tanjen chelaktuna haujik hangkhiba wahang adumak hanglei uchi asinasu hairaki nate nangbu ngaurabra ai kanagi makholno amate hektade se wai asi hairamlaga makhunda ngaingamdana changkhi Masi yauraklaba matang asidadi hanagi uchina mathanta haijai phai aina aduk sengna tahauba makholdubu kanamatana tahaudrabako adu oirabadi aisu tararoi ai masigi maramda kauthoklage mahakna takiba makhol kauthokpa ngamnabagidamak tonganba wakhal amada pukning singsinnaba phanayamna kanna hotnajarami Adum oinamak ngaihaki matung ngasaigi ninbagi makhol amukasu tarai handang mukti mahaki wakhal asigi athupasi masamakna khangdoknaba thiragedo mabukningda chapyungna leple masigidamak thauna phudoktuna manglomda changsinba haurami masigi tanda sida kadomdagino mafam marang ikhang hek khanghaudana Kanagumbana taribro kaubagi makholama tarakhi Uchina haujik kaubagi makholama takhibadu kadomdanone leiduna yenglingai cherak asida amuk kaubagi makhol tarai Kamdawbiri aigi maruploi Uchina mahakbu masakti uba phangdana hanna kaubagi makhol taraga chamamnaba poklami Mahak khangki kijarakhi masimaktabu aswaida kuina laiya ponte khanduna chelagi hotnai talak asida amukka hanna kaurai taribro ai thebani nangbu kiruganu karisu hayu nang karigino nathanta hujikpu matam asida uchi thebagi wata asida ikai jaman khibadagi maru thok luktharaga hairei khangdedo itaw kari haigadawano aingonda tahaidaba angakpa makhol tahanbagi wani se adu aina yamna henna hekta ngaklibadi ayhak itomta natana kanamatana tadabani se ai thawai nungai mandabadagi haujiksi madugi makholdu khunguliduna khangdokluge thoklakibani is adugi wa oireko Nahakna tariba makholdudi karisu natedo pakhatlunu turelgi isingi iraw kholni Uchina yamna ngakna hanglai
ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ ꯅꯠꯇꯦ ꯇꯨꯔꯦꯜ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯊꯦꯕꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯔꯦꯜ ꯃꯁꯛ ꯈꯪꯗꯕꯀꯣ? ꯆꯠꯁꯤꯜꯂꯛꯑꯣ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩ ꯅꯪꯉꯣꯟꯗ ꯇꯨꯔꯦꯜ ꯍꯥꯏꯕꯗꯨ ꯀꯝꯗꯧꯏ ꯌꯦꯡꯍꯟꯕꯤꯒꯦ꯫ ꯎꯆꯤ ꯊꯦꯕꯒꯤ ꯋꯥ ꯇꯥꯔꯒ ꯀꯤꯖꯕ ꯄꯣꯛꯏ꯫ ꯀꯤꯖꯔꯕꯁꯨ ꯀꯤꯖꯅ ꯃꯍꯥꯛꯅ ꯊꯦꯕꯒ ꯆꯠꯃꯤꯟꯅꯅꯤꯡꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯈꯪꯗꯣꯛꯂꯒ ꯃꯍꯥꯛꯄꯨ ꯑꯉꯥꯎꯕ ꯁꯤꯈꯤꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯐꯝꯗ ꯊꯥꯖꯅꯕꯒꯤ ꯄꯥꯎꯗꯝ ꯅꯤꯡꯂꯤ꯫ ꯎꯆꯤ ꯀꯤꯊꯤꯀꯤꯔꯨꯝꯅ ꯊꯦꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯨꯔꯦꯜ ꯌꯦꯡꯅꯕꯒꯤ ꯂꯥꯛꯃꯤꯟꯅꯩ꯫ ꯊꯦꯕꯅ ꯎꯆꯤꯕꯨ ꯃꯃꯥ ꯄꯣꯛꯉꯩꯗꯒꯤ ꯑꯃꯨꯛꯇ ꯆꯠꯆꯗ꯭ꯔꯤꯕ ꯂꯝꯕꯦꯜ, ꯅꯥꯔꯛ ꯃꯣꯡꯁꯣꯡ, ꯄꯣꯊꯤ ꯄꯣꯀꯨꯝ ꯃꯄꯩꯒꯤ ꯃꯊꯛ ꯑꯃꯁꯨꯡ ꯂꯩꯀꯨꯠ ꯂꯩꯇꯣꯡ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯇꯨꯕꯠ ꯇꯨꯕꯠ ꯁꯝꯗꯨꯅ ꯇꯨꯔꯦꯜ ꯇꯥꯟꯅ ꯄꯨꯔꯛꯏ꯫ ꯇꯣꯜꯂꯕ ꯎꯆꯤꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗꯁꯨ ꯃꯈꯨꯟ ꯃꯅꯨꯡꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯕꯦꯜꯗꯤ ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯆꯠꯆꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯕꯥꯅꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡ ꯇꯣꯔꯕꯥꯟ ꯌꯧꯔꯛꯂꯦ꯫ ꯎꯆꯤꯅ ꯇꯨꯔꯦꯜ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯑꯆꯧꯕ ꯏꯆꯦꯜꯒꯤ ꯏꯄꯥꯛꯅꯤ꯫ ꯌꯥꯝꯅ ꯇꯥꯝꯅ ꯐꯥꯎꯕ ꯏꯁꯤꯡ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯔꯒ ꯃꯍꯥꯛ ꯆꯃꯝꯅꯔꯛꯈꯤ, ꯂꯣꯏꯅꯅ ꯀꯤꯁꯨ ꯀꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯦꯕꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯃꯁꯤꯗꯤ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯝꯗꯨꯅ ꯇꯨꯖꯨꯡꯍꯜꯂꯤꯕꯣ? ꯊꯦꯕꯁꯨ ꯎꯆꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯆꯨꯝꯃꯤ, ꯅꯍꯥꯛꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤ ꯌꯥꯝꯅꯃꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯇꯨꯔꯦꯜꯅꯤ꯫ ꯆꯠꯁꯤꯜꯂꯛꯑꯣ, ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ, ꯃꯍꯥꯛ ꯁꯛꯈꯪꯅꯍꯟꯒꯦ꯫ ꯃꯕꯥꯅꯤ ꯇꯣꯔꯕꯥꯟꯗ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯃꯤꯟꯅꯔꯕ ꯃꯇꯨꯡ ꯇꯣꯔꯕꯥꯟ ꯃꯌꯥ ꯅꯛꯅ ꯊꯝꯅꯥ ꯃꯊꯛꯇ ꯍꯪꯉꯣꯏ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯪꯉꯣꯏꯒꯤ ꯃꯆꯨ ꯊꯝꯅꯥꯒꯤ ꯃꯆꯨꯒ ꯀꯔꯤꯃꯠꯇ ꯈꯦꯠꯅꯗꯦ꯫ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗ꯭ꯔꯕꯗꯤ ꯃꯁꯛ ꯎꯗꯦ꯫ ꯍꯪꯉꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯃꯤꯟꯅꯕ ꯎꯔꯒ ꯍꯥꯏꯔꯛꯏ, ꯀꯗꯣꯝꯗꯅꯣ ꯐꯨꯠ ꯐꯥꯎꯗꯣꯔꯛꯂꯤꯕꯁꯤꯅ ꯃꯔꯨꯞ ꯈꯣꯏꯕꯨ? ꯑꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯦꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯔꯨꯞ꯫ ꯑꯗꯨ ꯏꯇꯥꯎ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒꯤ ꯋꯥꯈꯜ ꯇꯧꯕꯤꯌꯨ, ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ꯫ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯃꯔꯨꯞ꯫ ꯑꯗꯨ ꯏꯇꯥꯎ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯒꯤ ꯋꯥꯈꯜ ꯇꯧꯕꯤꯌꯨ, ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ꯫ ꯊꯦꯕꯅ ꯎꯆꯤ ꯍꯪꯉꯣꯏꯗ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯃꯁꯥꯃꯛꯇꯤ ꯇꯣꯔꯕꯥꯟ ꯄꯔꯤꯡ ꯃꯆꯤꯟꯖꯥꯛ ꯊꯤ ꯊꯤꯗꯨꯅ ꯍꯟꯈꯤ꯫ ꯎꯆꯤ ꯊꯦꯕ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯀꯤꯊꯤꯀꯤꯔꯨꯝꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯣꯡꯅꯨꯡꯗ ꯁꯨꯝ ꯌꯦꯡꯊꯕꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯀꯤꯊꯤꯀꯤꯔꯨꯝꯕꯒꯤ ꯃꯃꯤꯒꯤ ꯁꯛꯇꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯏ꯫ ꯃꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯃꯤꯅꯤ ꯈꯪꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯅꯨꯡꯉꯥꯏꯕꯤꯗꯅ ꯍꯪꯂꯛꯏ, ꯍꯣ ꯃꯔꯨꯞ, ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯀꯤꯖꯔꯤꯕꯗꯨꯕꯨ? ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯗꯧꯅ ꯏꯁꯤꯡ ꯍꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕ? ꯎꯆꯤꯅ ꯍꯪꯂꯤꯕ ꯄꯥꯎꯈꯨꯝ ꯍꯜꯂꯛꯄ ꯑꯃꯠꯇ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯃꯍꯥꯛꯅ ꯇꯥꯗꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯪꯂꯤ꯫ ꯁꯣꯝꯗꯅ ꯍꯪꯉꯣꯏꯅ ꯈꯜꯂꯤꯅ ꯃꯉꯣꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯁꯨ ꯀꯤꯖꯕꯤꯗꯦꯗ, ꯑꯩꯍꯥꯛꯇꯤ ꯏꯁꯤꯡꯗꯁꯨ ꯍꯩꯅꯩ, ꯀꯪꯐꯥꯜꯗꯁꯨ ꯂꯩꯕ ꯉꯝꯃꯤ꯫ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯃꯄꯣꯛꯅꯤ꯫ ꯅꯤꯡꯊꯝ ꯊꯥꯗ ꯏꯁꯤꯡ ꯐꯝꯖꯟꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩ ꯏꯁꯤꯡꯗ ꯂꯩꯇꯦ꯫ ꯅꯤꯡꯊꯝ ꯄꯟꯊꯥ ꯅꯠꯇꯅ ꯑꯇꯩ ꯄꯟꯊꯥꯗꯤ ꯑꯩ ꯏꯁꯤꯡꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩ꯫ ꯑꯩ ꯏꯁꯤꯡ ꯁꯪꯂꯤꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯎꯆꯤꯗ ꯍꯪꯂꯛꯏ, ꯅꯠꯇꯦ ꯏꯇꯥꯎ, ꯅꯪꯕꯨ ꯏꯅꯥꯛꯇ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯎꯆꯤ ꯉꯛꯆꯥꯅꯅ ꯍꯪꯂꯛꯏ,
ꯑꯩꯁꯤꯕꯨ ꯑꯗꯣꯝꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯀꯝꯗꯧꯅ ꯉꯝꯒꯅꯤ? ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯗꯤ ꯍꯩꯇꯅ꯫ ꯍꯪꯉꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯈꯜꯂꯗꯅ ꯀꯌꯥꯝ ꯂꯨ ꯄꯣꯠꯅꯣ? ꯑꯩ ꯅꯉꯣꯟꯗ ꯂꯧꯁꯤꯡ ꯑꯃ ꯇꯥꯛꯀꯦ꯫ ꯌꯦꯡꯉꯣꯏ, ꯑꯍꯥꯟꯕꯗ ꯈꯨꯎꯗꯨ ꯀꯣꯟꯁꯤꯜꯂꯒ ꯈꯨꯗꯨꯝꯅ ꯂꯩꯕꯥꯛꯇ ꯂꯦꯞꯂꯒ ꯅꯤꯡꯒꯥꯡꯅ ꯐꯝꯒꯗꯕ, ꯑꯗꯨꯒ ꯅꯃꯥꯏꯗꯨꯅ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯝꯖꯕꯤ ꯍꯧ ꯊꯥꯗꯨꯅ ꯅꯣꯡꯊꯛꯇ ꯆꯣꯡꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛ ꯌꯧꯔꯛꯄ ꯁꯣꯏꯗ꯭ꯔꯦ꯫ ꯎꯆꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯇꯥꯛꯄꯤꯕ ꯋꯥ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯂꯒ ꯉꯝꯖꯕꯤ ꯍꯧ ꯊꯥꯗꯨꯅ ꯅꯣꯡꯊꯛꯂꯣꯝꯗ ꯐꯟ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯑꯃ ꯃꯤꯠꯅ ꯁꯪꯁꯪꯅ ꯎꯍꯧꯏ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯁꯤꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯆꯃꯝꯅꯕ ꯄꯣꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛ ꯑꯃꯨꯛ ꯏꯁꯤꯡꯗ ꯖꯝ ꯇꯥꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯌꯥꯝꯅ ꯂꯨꯊꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯇꯣꯜꯂꯕꯁꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯤꯖꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯑꯔꯩꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯀꯟꯅ ꯍꯣꯠꯂꯤ꯫ ꯑꯁꯨꯝ ꯇꯧꯔꯕ ꯈꯛꯇꯗ ꯃꯍꯥꯛ ꯎꯆꯤꯟ-ꯅꯥꯆꯤꯟ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯉꯝꯖꯔꯦ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯪꯉꯣꯏꯗ ꯂꯥꯎꯔꯛꯏ, "ꯍꯩ, ꯍꯪꯉꯣꯏꯒꯤ ꯃꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕ ꯁꯥꯔꯗꯅ"꯫ ꯍꯪꯉꯣꯏꯅ ꯍꯥꯏꯔꯛꯏ, "ꯉꯥꯏꯈꯣꯅꯦ, ꯇꯞꯊꯈꯣꯅꯦ, ꯐꯤꯡꯒꯠꯈꯤꯅꯨ ꯃꯔꯨꯞ꯫ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯇꯥꯈꯣ ꯍꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯀꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤ ꯑꯩꯒꯤ ꯋꯥ ꯂꯧꯕꯗꯒꯤ ꯏꯁꯤꯡꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨ ꯐꯔꯦꯅꯦ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯅꯍꯥꯛꯅ ꯃꯊꯛꯇ ꯋꯥꯡꯅ ꯆꯣꯡꯈꯠꯄꯗꯨꯗ ꯀꯔꯤ ꯎꯔꯛꯄ? ꯃꯗꯨ ꯈꯛꯇꯪ ꯍꯥꯏꯌꯨꯗꯅꯗꯣ"꯫ ꯎꯆꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯁꯤꯜꯂꯨꯕꯒꯤ ꯁꯤꯔꯝꯅꯤꯗ ꯈꯟꯗꯨꯅ ꯀꯤꯖꯕꯗꯒꯤ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯃꯤꯍꯨꯜ ꯊꯥꯍꯨꯜ ꯁꯨꯗꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯃꯔꯨꯞ, ꯑꯩꯅ ꯌꯥꯝꯅ ꯋꯥꯡꯕ, ꯌꯥꯝꯅꯁꯨ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯎꯍꯧꯏ"꯫ ꯍꯪꯉꯣꯏꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ꯫ ꯑꯗꯨ ꯉꯁꯤꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯃꯤꯡꯁꯤ ꯎꯆꯤ ꯍꯧꯆꯣꯡꯕ ꯊꯣꯜꯂꯕꯅꯤ"꯫ ꯎꯆꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯍꯪꯉꯣꯏꯅ ꯑꯅꯧꯕ ꯃꯤꯡꯊꯣꯜ ꯑꯃ ꯊꯣꯟꯕꯤꯕꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯪꯉꯣꯏꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞꯀꯤ ꯃꯅꯥꯛꯇ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯛꯊꯦꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯇꯝꯖꯩ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯊꯋꯥꯏ ꯁꯣꯛꯂꯤꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥ ꯀꯅꯥꯃꯠꯇꯅ ꯊꯥꯖꯕꯤꯗꯕ ꯑꯁꯤꯗ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯋꯥꯔꯦꯝ ꯌꯥꯝꯅ ꯉꯥꯡꯂꯦꯕꯣ! ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯋꯥ ꯂꯣꯏꯅꯃꯛ ꯈꯪꯏꯀꯣ꯫ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤ ꯌꯦꯡꯂꯒ ꯅꯣꯡ ꯇꯥꯗꯕ ꯑꯁꯨꯛ ꯀꯨꯏꯔꯁꯤꯕꯨ ꯁꯥ ꯑꯃꯠꯇꯅꯁꯨ ꯆꯥꯅꯕ ꯐꯪꯗꯕꯒꯤ ꯀꯡꯉꯥꯎꯅꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯁꯥ ꯑꯃꯅ ꯃꯕꯨꯛ ꯂꯥꯝꯕꯗꯒꯤ, ꯆꯥꯅꯤꯡꯃꯟꯈꯤꯕꯗꯒꯤ ꯃꯌꯥꯗ ꯍꯨꯛꯆꯜꯂꯨꯕꯗ ꯌꯥꯔꯛꯇ ꯄꯟꯕꯗꯒꯤ ꯇꯤꯟꯈꯥꯛ ꯁꯤꯠꯇꯣꯛꯄ ꯑꯣꯏꯅꯔꯤ"꯫ ꯎꯆꯤ ꯃꯌꯥꯝ ꯄꯨꯂꯞꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯎꯆꯤ ꯃꯆꯥ, ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯒꯤ ꯊꯥꯞꯅ ꯆꯠꯊꯣꯛꯈ꯭ꯔꯣ꯫ ꯀꯅꯥꯅ ꯈꯪꯅꯣ ꯅꯉꯣꯟꯗꯒꯤ ꯂꯥꯏꯅꯥ ꯂꯧꯅꯔꯛꯇꯅ ꯇꯣꯛꯀꯅꯤ"꯫ ꯎꯆꯤ ꯃꯁꯥꯃꯛꯀꯤ ꯁꯥꯒꯩꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯏꯟꯊꯣꯛꯄꯤꯔꯛꯄ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯁꯣꯛꯂꯝꯃꯤ꯫ ꯀꯔꯝꯅꯗꯤ ꯇꯧꯒꯅꯤ? ꯏꯟꯊꯣꯛꯄꯤꯔꯛꯂꯕꯅꯤꯅ ꯂꯩꯕꯁꯨ ꯌꯥꯗꯕꯗꯒꯤ ꯃꯍꯥꯛ ꯁꯥꯒꯩ ꯊꯥꯗꯣꯛꯂꯝꯂꯒ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯒ ꯃꯍꯥꯛ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯎꯃꯥꯏꯕꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯡꯅ ꯅꯨꯡꯉꯥꯏꯅ ꯄꯥꯏꯕ ꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯌꯦꯡꯉꯨꯅꯦꯁꯦ, ꯀꯌꯥꯝ ꯋꯥꯡꯅ ꯄꯥꯏꯔꯤꯕꯅꯣ! ꯃꯍꯥꯛꯇꯤ ꯑꯩꯅ ꯎꯈꯤꯕ ꯑꯗꯨꯉꯩꯒꯤ ꯆꯤꯡꯖꯥꯎꯗꯨ ꯎꯔꯝꯕ ꯌꯥꯔꯦ꯫ ꯑꯩꯁꯨ ꯃꯗꯨꯒꯤ ꯆꯤꯡꯖꯥꯎꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯂꯤ"꯫ ꯎꯆꯤ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯆꯦꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥ ꯄꯨꯡꯆꯣꯛ ꯆꯣꯛꯊꯗꯨꯅ ꯅꯤꯡꯁꯥꯁꯣꯔ ꯃꯄꯤ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯩꯕ ꯆꯤꯡꯗꯨꯝ ꯃꯊꯛꯇ ꯎꯆꯤ ꯍꯅꯨꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯏ꯫
ꯎꯆꯤ ꯍꯟꯅꯨꯕꯅ ꯃꯉꯣꯟꯗ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯁꯨ ꯏꯕꯨꯡꯉꯣꯕꯨ ꯈꯨꯔꯨꯝꯖꯔꯤ ꯅꯄꯨꯅ"꯫ ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯐꯝꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕꯗꯤ ꯆꯤꯡꯗꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯩꯔꯕꯁꯨ ꯎꯃꯥꯏꯕꯤꯅ ꯏꯄꯨꯕꯨ ꯎꯕ ꯐꯪꯗꯕꯁꯤꯅꯤ꯫ ꯏꯄꯨꯗꯤ ꯇꯨꯕꯨꯡ ꯇꯦꯛꯇꯅ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯒ ꯅꯁꯨꯗꯤ ꯀꯜꯂꯛꯆꯩ꯫ ꯑꯗꯨ ꯐꯔꯦ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯖꯔꯁꯅꯨ꯫ ꯁꯤꯗꯒꯤ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯑꯉꯛꯄ ꯐꯪꯅ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎꯗꯨꯕꯨ ꯎꯕ ꯐꯪꯕ꯭ꯔꯥ?" ꯎꯆꯤ ꯍꯟꯅꯨꯕꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯒ ꯃꯈꯥꯗ ꯌꯦꯡꯊꯕꯗ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯏ, ꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯝꯍꯥꯡ ꯑꯁꯤꯗ ꯆꯥꯛꯇꯥꯕ ꯁꯥ ꯄꯨꯝꯅꯃꯛ ꯃꯁꯛ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯏ꯫ ꯑꯩꯅ ꯏꯔꯣꯏ ꯁꯪꯒꯨ ꯂꯦꯡ ꯂꯦꯡ ꯆꯠꯅ ꯍꯧꯔꯤꯕ ꯑꯁꯪꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯑꯃꯁꯨꯡ ꯑꯁꯪꯕ ꯅꯥꯄꯤ ꯆꯥꯕ ꯊꯦꯕ ꯑꯃꯁꯨꯡ ꯈꯣꯟꯊꯥꯡ ꯌꯩꯅ ꯈꯣꯡꯕ ꯂꯝꯍꯨꯏ ꯎꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯎꯃꯥꯏꯕꯤꯅ ꯑꯩꯕꯨ ꯎꯕꯗꯒꯤ ꯆꯥꯅꯤꯡꯗꯨꯅ ꯍꯨꯝꯊꯔꯛꯄꯗ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯏꯁꯥ ꯀꯟꯖꯅꯕꯒꯤ ꯍꯣꯠꯆꯟꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯣꯠꯇꯨꯅ ꯈꯥꯡꯏ꯫ ꯑꯗꯨꯒ ꯍꯣꯏ, ꯑꯩ ꯅꯍꯥꯛꯀꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜꯗꯨ ꯐꯥꯎꯗꯤ ꯎꯏ, ꯅꯍꯥꯛꯅ ꯄꯜꯂꯤꯕ ꯆꯤꯡꯖꯥꯎꯗꯨꯒꯤ ꯋꯥꯐꯝꯗꯨꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯍꯥꯛ ꯊꯥꯖꯧ, ꯆꯤꯡꯖꯥꯎꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯀꯥꯎꯊꯣꯛꯈꯤꯕꯅ ꯅꯉꯣꯟꯗ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ, ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯃꯔꯅꯥꯏ ꯍꯩꯅꯖꯔꯛꯀꯅꯤ"꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯍꯟꯅꯨꯕꯅ ꯍꯥꯏꯕ ꯋꯥ ꯃꯨꯟꯅ ꯇꯥꯁꯤꯜꯂꯒ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨꯉꯩ ꯑꯩꯅ ꯎꯈꯤꯕ ꯃꯗꯨꯒꯤ ꯑꯆꯧꯕ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎ ꯑꯗꯨꯅ ꯅꯥꯄꯜ ꯀꯥꯅ ꯉꯛ ꯍꯪꯒꯠꯅ ꯂꯦꯞꯄꯒꯤ ꯐꯤꯚꯝ ꯎꯈꯤꯕꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯀꯥꯎꯊꯣꯛꯂꯁꯤꯒꯦ? ꯆꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯪ ꯎꯕ ꯐꯪꯂꯨꯔꯕꯗꯤ ꯃꯤ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯒꯗꯕ ꯂꯩꯇꯦ꯫ ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯍꯟꯅꯨꯕꯗ ꯍꯥꯏꯔꯛꯏ, "ꯅꯁꯨꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯇꯥꯛꯄꯤꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯅꯁꯨꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯍꯧꯖꯤꯛ ꯏꯄꯨꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯅꯤꯡꯂꯦ꯫ ꯑꯩꯅ ꯎꯈꯤꯕ ꯆꯤꯡꯖꯥꯎꯗꯨ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯡꯂꯤ"꯫ ꯎꯆꯤ ꯍꯟꯅꯨꯕꯅ ꯍꯥꯏꯔꯛꯏ, "ꯏꯕꯣ, ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯤꯗꯤ ꯍꯟꯗꯦꯅꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯏꯜꯂꯨꯅꯦ꯫ ꯑꯩꯒꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯆꯧ ꯍꯥꯏ ꯋꯥꯅꯤ꯫ ꯁꯤꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯅꯤꯡꯉꯥꯏꯗꯨ ꯈꯤꯠ ꯇꯣꯛꯂꯣ ꯍꯥꯏꯕ꯫ ꯅꯍꯥꯛꯅ ꯂꯝꯖꯥꯎꯗ ꯆꯠꯂꯤꯉꯩ ꯎꯃꯥꯏꯕꯤꯅ ꯍꯨꯝꯊꯔꯛꯇꯨꯅ ꯁꯤ ꯇꯣꯛꯀꯅꯤ"꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯖꯥꯎ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯍꯅꯨꯕ ꯊꯥꯗꯣꯛꯂꯝꯂꯒ ꯆꯤꯡꯖꯥꯎ ꯊꯤꯕ ꯊꯣꯛꯂꯛꯈꯤ꯫ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯃꯇꯨ ꯆꯣꯝꯃꯤ ꯑꯃꯁꯨꯡ ꯃꯀꯣꯛꯇ ꯑꯆꯧꯕ ꯑꯀꯣꯟꯕ ꯃꯆꯤ ꯄꯥꯜꯂꯤ꯫ ꯃꯁꯤ ꯏꯔꯣꯏꯅꯤ꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯏꯔꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯨꯝꯖꯔꯤ ꯑꯆꯧꯕ ꯑꯉꯝꯕꯕꯨ, ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯃꯐꯝ ꯏꯆꯥ ꯆꯥꯗꯅ ꯀꯨꯟꯕꯤꯔꯝꯂꯤꯕꯁꯤꯅ"꯫ ꯏꯔꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯑꯋꯥꯕꯅꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯉꯝꯗꯗꯅ ꯇꯧꯕꯅꯤ꯫ ꯑꯩ ꯁꯤꯒꯗꯧꯔꯦ꯫ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯕ ꯃꯥꯏꯕꯅ ꯇꯥꯕꯗ ꯑꯉꯛꯄ ꯋꯥꯕꯨ ꯇꯥꯛꯄꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤꯅꯦ, ꯅꯉꯣꯟꯗ ꯎꯆꯤ ꯑꯃꯒꯤ ꯃꯃꯤꯠ ꯅꯥꯝꯃ ꯇꯉꯥꯏ ꯐꯗꯅ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯎꯆꯤꯒꯤ ꯃꯃꯤꯠ ꯈꯛꯇꯅ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯩ ꯎꯆꯤ ꯍꯥꯏꯔꯤꯕꯗꯨ ꯈꯪꯗꯕꯅꯤꯁꯦ꯫ ꯈꯪꯗꯦ, ꯑꯩꯒꯤ ꯃꯥꯏꯕꯅ ꯃꯁꯤꯒꯤ ꯂꯥꯌꯦꯡꯕꯁꯤꯕꯨ ꯀꯔꯤ ꯈꯟꯗꯨꯅ ꯇꯥꯛꯄꯤꯔꯤꯕꯅꯣ"꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯍꯧꯖꯤꯛꯀꯤ ꯏꯔꯣꯏꯅ ꯃꯉꯣꯟꯗ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯝ ꯂꯥꯛꯇꯝ ꯇꯥꯔꯒ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯃꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯆꯧꯕ ꯁꯥ ꯑꯁꯤꯅꯕꯨ ꯑꯩꯍꯥꯛꯀꯨꯝꯕ ꯄꯤꯁꯛ ꯄꯤꯛꯄ ꯎꯆꯤ ꯃꯁꯛ ꯈꯪꯂꯝꯗꯕꯁꯨ ꯌꯥꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯄꯤꯁꯛ ꯄꯤꯛꯄ ꯃꯤꯠ ꯑꯁꯤꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯁꯥꯒꯤ ꯃꯄꯨꯟꯁꯤ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯑꯣꯏꯔꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯇꯣꯜꯂꯕ ꯑꯁꯤꯅ ꯑꯩꯒꯤ ꯃꯤꯠ ꯃꯆꯥ ꯑꯁꯤ ꯅꯠꯇꯅꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯝꯕ ꯇꯥꯔꯤ꯫
ꯃꯁꯤ ꯈꯟꯕꯗꯒꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯔꯛꯇꯨꯅ ꯃꯍꯥꯛꯅ ꯏꯔꯣꯏꯗ ꯍꯥꯏꯔꯛꯏ, "ꯍꯦ ꯑꯉꯝꯕ, ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯦꯞꯆꯔꯤꯕ ꯑꯩꯍꯥꯛ ꯑꯁꯤꯕꯨ ꯎꯆꯤꯅꯤ ꯈꯪꯕꯤꯔꯝꯗꯕꯁꯨ ꯌꯥꯔꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯠ ꯑꯅꯤ ꯄꯥꯜꯂꯤ꯫ ꯑꯗꯣꯝ ꯄꯨꯛꯅꯤꯡ ꯆꯤꯡꯅꯕꯤꯗꯅ ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃ ꯂꯧꯕꯤꯕ ꯌꯥꯒꯅꯤ"꯫ ꯎꯆꯤꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯏꯔꯣꯏꯒꯤ ꯃꯤꯠꯇ ꯆꯪꯈꯤ꯫ ꯏꯔꯣꯏ ꯃꯁꯥ ꯂꯦꯡꯖꯕ ꯉꯝꯗꯅ ꯂꯩꯔꯝꯕꯗꯨ ꯎꯆꯤꯒꯤ ꯃꯤꯠ ꯍꯦꯛ ꯆꯪꯈꯤꯕꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯔꯣꯏꯒꯤ ꯋꯥꯈꯜꯗ ꯎꯆꯤꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯜꯂꯕꯅꯤ ꯈꯟꯖꯩ꯫ ꯃꯍꯥꯛꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯆꯞ ꯂꯦꯞꯈꯤ꯫ ꯏꯔꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯍꯥꯛꯄꯨ ꯑꯆꯧꯕ ꯆꯤꯡꯖꯥꯎ ꯃꯈꯣꯡ ꯇꯥꯅ ꯊꯤꯟꯕꯤꯕ ꯉꯝꯒꯅꯤ꯫ ꯎꯃꯥꯏꯕꯤꯅ ꯅꯍꯥꯛꯄꯨ ꯆꯦꯟꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯑꯩꯒꯤ ꯈꯣꯡ ꯃꯅꯥꯛꯇ ꯆꯠꯂꯨ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯏ ꯑꯃꯁꯨꯡ ꯏꯔꯣꯏꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯑꯩꯒꯤ ꯏꯅꯥꯎ, ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯂꯝꯍꯥꯡ ꯑꯗꯨꯗ ꯍꯟꯈ꯭ꯔꯒꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯅꯤꯡꯕ ꯂꯥꯛꯂꯕꯗꯤ ꯑꯗꯨꯝ ꯂꯥꯛꯎ, ꯎꯅꯁꯤ"꯫ ꯎꯆꯤ ꯍꯧꯆꯣꯡꯕꯅ ꯏꯔꯣꯏꯗ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯌꯥꯝꯕ ꯑꯉꯝꯕꯕꯨ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯂꯝꯕꯦꯜꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯔꯣꯏꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯎꯆꯤ ꯃꯥꯡꯗ ꯆꯪꯁꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯂꯝꯗꯦ꯫ ꯁꯨꯝ ꯈꯔ ꯂꯥꯞꯊꯣꯛꯅ ꯆꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯝꯕꯦꯜꯗ ꯀꯩꯁꯥꯜ ꯑꯃ ꯇꯨꯃꯤꯟꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯩ꯫ ꯎꯆꯤꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯍꯥꯛꯁꯤ ꯄꯥꯡꯒꯜ ꯁꯣꯟꯗꯝꯅꯗꯝꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯎꯆꯤꯅ ꯃꯅꯥꯛ ꯈꯔ ꯅꯛꯁꯟꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯍꯣ ꯀꯩꯁꯥꯜ ꯌꯥꯝꯕ"꯫ ꯀꯩꯁꯥꯜ ꯃꯅꯥ ꯆꯞ ꯊꯥꯡꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯒ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯍꯣ ꯀꯅꯥꯅꯣ ꯀꯧꯔꯤꯕꯗꯨꯕꯣ? ꯑꯩꯁꯤ ꯀꯩꯁꯥꯜꯅꯤꯅꯦ"꯫ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯀꯨꯟꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯂꯦꯞꯈꯠꯂꯒ ꯍꯟꯅ ꯑꯃꯨꯛ ꯀꯧꯔꯛꯏ, "ꯃꯥꯅꯤ, ꯑꯩꯁꯤ ꯀꯩꯁꯥꯜꯅꯤ ꯀꯩꯁꯥꯜ"꯫ ꯀꯩꯁꯥꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯎꯔꯒ ꯎꯆꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯌꯥꯝꯅ ꯄꯤꯛꯏ, ꯀꯔꯝꯅꯕꯨ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ"꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯅ ꯀꯩꯁꯥꯜꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯌꯥꯝꯕ, ꯅꯍꯥꯛꯇꯤ ꯊꯥꯉꯩ ꯁꯦꯡꯅꯃꯛꯀꯤ ꯌꯥꯝꯅ ꯐꯖꯕ ꯁꯥꯅꯤ꯫ ꯑꯗꯣꯝꯒ ꯌꯦꯡꯅꯕꯗ ꯑꯩꯗꯤ ꯀꯔꯤ? ꯌꯥꯝꯕ, ꯑꯩꯒꯤ ꯃꯤꯠ ꯅꯥꯝꯃ ꯌꯥꯎꯖꯔꯤꯕꯁꯤ ꯂꯧꯕꯤꯒꯦ ꯂꯧꯕꯤꯌꯨ, ꯃꯁꯤꯅ ꯌꯥꯝꯕꯒꯤ ꯀꯥꯟꯅꯕꯁꯨ ꯌꯥꯏ"꯫ ꯎꯆꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯑꯁꯤꯃꯛ ꯄꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯥꯝꯃ ꯈꯛꯇꯪ ꯌꯥꯎꯖꯔꯝꯕꯗꯨ ꯆꯣꯡꯊꯣꯛꯈꯤꯗꯨꯅ ꯀꯩꯁꯥꯜꯗ ꯆꯪꯈꯤ꯫ ꯀꯩꯁꯥꯜ ꯊꯤꯟꯊꯗꯅ ꯃꯄꯥꯡꯒꯜ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯎꯆꯤꯒꯤ ꯃꯃꯤꯠ ꯇꯥꯡꯕ ꯎꯔꯛꯈꯤ꯫ ꯎꯆꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯀꯠꯊꯣꯛꯄꯤꯔꯝꯂꯦ꯫ ꯀꯩꯁꯥꯜ ꯎꯆꯤꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯀꯩꯁꯥꯜꯅ ꯎꯆꯤꯗ ꯍꯥꯏꯔꯛꯏ, "ꯎꯆꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯌꯥꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯑꯆꯧꯕ ꯑꯃ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯏꯅꯥꯎ ꯃꯤꯠ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯤ꯫ ꯑꯩ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯅꯍꯥꯛꯅ ꯃꯗꯨꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ ꯐꯖꯈ꯭ꯔꯕ ꯆꯤꯡꯖꯥꯎꯒꯤ ꯆꯤꯡꯈꯣꯡ ꯇꯥꯟꯅ ꯄꯨꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯏꯁꯤꯡꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛ ꯄꯨꯕꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯏꯁꯤꯡꯅ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯃꯤꯠ ꯇꯥꯡꯂꯤꯕꯁꯤ ꯐꯕ ꯌꯥꯔꯤ"꯫ ꯀꯩꯁꯥꯜꯅ ꯎꯆꯤꯕꯨ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯒꯤ ꯃꯅꯥꯛ ꯇꯥꯟꯅ ꯄꯨꯔꯛꯏ꯫ ꯎꯆꯤꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯊꯛꯆꯔꯝꯃꯤ꯫ ꯑꯃꯨꯛ ꯀꯩꯁꯥꯜꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯏꯌꯥꯝꯕ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯏꯅꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤꯗꯣ꯫ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯁꯥꯁꯤꯡꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯈꯪꯅꯕꯒꯤ ꯂꯝꯕꯦꯜ ꯇꯥꯛꯄꯤꯒꯗꯕꯅꯤ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯪ ꯄꯟꯊꯍꯟꯅꯤꯡꯂꯕꯗꯤ ꯑꯩ ꯄꯟꯊꯕꯁꯨ ꯌꯥꯏ"꯫ ꯎꯆꯤꯅ ꯀꯩꯁꯥꯜ ꯄꯟꯊꯍꯟꯅꯤꯡꯗ꯭ꯔꯦ, ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯁꯥꯁꯤꯡꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯐꯝ ꯇꯥꯛꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕꯅ꯫ ꯎꯆꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯁꯥꯜ ꯍꯟꯈꯤꯅꯕ ꯍꯥꯏꯖꯩ꯫ ꯍꯧꯖꯤꯛ ꯎꯆꯤ ꯃꯊꯟꯇ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯅ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯟꯅ ꯇꯨꯝꯅꯤꯡꯂꯛꯇꯨꯅ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯍꯥꯛ ꯉꯛꯄꯒꯤ ꯃꯄꯥ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯃꯤꯠ ꯎꯔꯝꯂꯦ꯫
ꯎꯆꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯃꯟꯕꯗꯒꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯐꯟ ꯐꯟ ꯆꯣꯡꯉꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯒꯤ ꯃꯇꯧꯒꯨꯝ ꯑꯃ ꯎꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯏ, "ꯍꯧꯖꯤꯛꯁꯤ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯀꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ?" ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯅ ꯐꯟ ꯐꯟ ꯆꯣꯡꯂꯒ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯂꯩ, ꯌꯥꯝꯅ ꯂꯩꯔꯤꯌꯦ꯫" ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯒꯗꯕꯅꯤꯀꯣ꯫ ꯅꯈꯨꯠ ꯑꯅꯤꯗꯨ ꯀꯣꯟꯁꯤꯟꯅꯒꯗꯕꯅꯤ, ꯅꯤꯡꯒꯥꯡꯅ ꯐꯝꯃꯨ, ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯉꯝꯖꯕꯤ ꯍꯧ ꯊꯥꯗꯨꯅ ꯇꯤꯡꯈꯠꯇꯅ ꯆꯣꯡꯈꯠꯂꯨ꯫" ꯍꯧꯆꯣꯡꯕ ꯎꯆꯤꯅ ꯍꯥꯏꯔꯤꯕꯁꯤꯃꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯣꯡꯈꯠꯄꯒ ꯀꯗꯣꯝꯗꯒꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯎꯆꯤ ꯑꯇꯤꯌꯥꯗ ꯌꯥꯝꯅ ꯋꯥꯡꯅ ꯄꯨꯈꯠꯈꯤꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯅꯨꯡꯁꯤꯠꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯑꯩꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤ꯫" ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗꯒꯤ ꯀꯤꯗꯅ ꯎꯆꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯎꯆꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡ ꯇꯨꯔꯦꯜ ꯏꯁꯤꯡꯗ ꯐꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯑꯃꯗꯤ ꯊꯝꯅꯥ ꯑꯃꯁꯨꯡ ꯊꯝꯅꯥꯗ ꯇꯣꯡꯕ ꯍꯪꯉꯣꯏ ꯎꯔꯛꯈꯤ꯫ ꯍꯪꯉꯣꯏꯅ ꯎꯆꯤ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯎꯔꯛꯄꯗꯒꯤ ꯍꯥꯏꯔꯛꯏ, "ꯎꯆꯤꯌꯣ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯃꯤꯡꯁꯤ ꯎꯃꯥꯏꯕꯤ ꯀꯧꯔꯕꯅꯤ꯫" ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫